Thobal Police Commando amadi CRPF ki apunba kangbu amana Heirok Part 3 gi SGC Office manaki YBC Club tagi lona thingkraba lal holom KCP PWG gi minor cadre ama yauna puna cadre taret khulai ga konana fagat pangamle hairi haukiba nongai matung pung ani makhairom taba matamda Thobal Police Commando amadi CRPF Sector QAT Range Imphal QAT gi apunba kangbu amana chathaba thibomba gi thabak ta faraba mioi taret adudi Waikhom Tinku Chahi Kunipan, Apopa Waikhom Ranjit Singh, Imphalis District Porompatagi Muhammad Riwas, Apopa Muhammad Rafiq, Nongadadagi Angom Bobi, Chahi Kuntra Homdo Apopa, Angom Imo Singh, Tongzudagi Ningthozam Chawba Singh, Chahi Kuntra Nipan Apopa Ningthozam Kalabidhu. Thauba Laisang Themdagi, Laisang Them Tomba Apopa El Dasu Singh Amadi, Foidel Moirang Pali Dagi, Muhammad Sirajuddin Chahi Nifumanga Apopa Muhammad Itoni. Makhoidagi fagalakhiba khulaising adudi insas LMG ama insas rifle ani magazine ahum galoinana carbine ama MA3 MK11 rifle ama SLR ama 303 rifle ama 5.56 ki maru humdra taru 9 mm gi maru humfumapan amadi 303 amadi SLR gi maru kaya amasu yauri hairi loinana mobile phone radio set charger unit pistol holster Uniform item ID card sing Higok Machugi Honda Activa 6G ama registration number MN01S6442 oiba Chevrolet Beat ama KCP PWG badge propaganda material Nepal amadi India gi sale kaya yauna debit card amadi blank check su yauri hairi hiramasiga mari leinana makhata na thizinbagi thabak su hokre hairi